bansi loi khraga su akhoi hanloi makhan makha kaya gi akhoina so ba ihau se manipur sin ba thuna changhala kani haiba se akhoina media gi khuthang da thamjari akhoina ahing nongyai dagi just and fair delimitation committee na 48 hours ke ballau thokjari basi atai kai suinate akhoi no NRC, no census saiba masigi sogar makada akhoi just and fair delimitation committee na makhan makha kaya gi yamna democratic oiba mawongda agitation mayam am changsin khare adubo manipur sarkarna ngasi phawda akhoina jebdina ultimatum kaya ama pirabasu taraktabadagi ngasigi waski badin se lauthoki bani aduga ban tawribagi maru oibadi hauji akhoi manipur sarkarna census ki process tawdana amadi training pidana tawriba mayam se masigi mayokta akhoina strongly yaningda bagaloina na condemn tawrakanda chathaba ban amani aduga masida akhoi census ka mari lainari basuni haibadi hauji training tawriba singsingasu sarkar ki kamasari amanena khallakanda masida training si makhatana chatharamba akhoi just and fair delimitation committee committee da thaina batara ni haibase masi akhoi thamjage si akhoi tunglam maru aina awon ma manipura ma oihona bagi pandamda akoina adi akoi Delhi akoina sangchaliba pose NRC updation tawrakanda census ko na tawiyo haibani masigi wafam che ngasi just and fair delimitation committee na manipur miyang khusan narakanda manipur kanana bagi damakta aphaba khunai ma lehongna bagi damakta aphaba tungnam chalama thamangna bagi damakta sangchaliba wafam sida khoina thamjariba no NRC no census haiba sida khoina hiram matada manipur sarkar ga compromise sung tawroi aduna athuba matamda manipur sarkarna hauji nampu hapoda manipur miyamgi mayokta changchal iba census ki process amadi census training piraga tawriba se masi khudakta lepiyu aduga census ta yauriba kamachari samna su mase aruba phibam ama oirakani isagi landai tarakani haina khanbira kanda masi chapiganu khudakta lepiyu aduga masi miyamgi mayokta leiba taragadi aikhoida mamangda integrity damata hongnaruba naidana manipur ge kaching go ya sinba tuna haurakhiba miyamgi ihodo adudagi hena chawba iho ma sarkarni invite tawbu oina thokani aduna miyamgi ihun khangna akhoina thamjariba NRC updation amadi madugi matungda census tawba haibase masina punamaki yaphabo oigani aduga miyamgi mayokta sarkarna su sumle pataragadi mase aphaba adi aphaba khudam ma laoi aduna masida akhoi just and fair delimitation committee na numini gi bansi loi khraga su akhoi hanloi makhan makha kaya gi akhoina so ba ihau se manipur sin ba thuna changhala kani haiba se akhoina media gi khuthang da thamjari